ngasi phongkiba tongan ba manipuri siphongsingdagi maruoibi ipausing miyamna thamjai ahanbada nupi ama pharga sexual assault chathabada senaba ama police custody remand pikre Tengnoupal district ki manungsana leipa mafam amadagi sei taraga manga rongi Nupimacha tha sigi taraga hundai father pukhraga Nampuda sexual assault sathkibani haiba Imphal East ki lamlai salau maning lekaidagi moirangthep mani sana sai kungamari apokpa em mani thoibabu more police station pharaba matung special judge prokso Imphal West na 21 asi tha sigi kungani thoi phaw numit mari ni gi police custody remand pikre thaudo asigi matana victim asigi apokpi mamana more police station na complaint ama lankhalaki complaint atuna hairibadi ma ki masanu PAC tha sigi taraga humdoi gi nungthildagi mayumda hanjilaktre haiduna imung manungi miyoi singna masanu pibu pak sanaba thibagi thawsadaki madura victim asigi mamana bigida imung manungi miyoi singna phone gi kuthangna masanu pigi likhuliki madura masanu PAC 21 asina namduna phakiba oiramgani haibagi likhuliraki imung manungi miyoi singna ma ki masanu pibu thirakpada lamlai bazar dagi masanu pibu rescue tawkhibani hari Police na 21 asibu phabada natana victim asibusu CWC Tengnoupal puthoktuna examination sadaki Police na 21 asi wangpang tawba loiraba matung ngasi special judge prokso Imphal West ta 21 asi police custody remand gidama puthoraki Police ki remand tu taraba matung special judge prokso Imphal West na 21 asibu tha sigi takungani thoi pawba numit marini gi police custody remand pikhibani hanisu pausna makhatana phungdorakli Makasa tharak poina to papawmana MLA Dipu Gangmei na bo Leptringai gi mamangna thabaktagi retire tawkhibadu sanabi yaro hena Manipur High Court na khangankhre Vigilance Department na maki mathakta satharibi inquiry athupa matamda sarkar pikhet kadabani haidi Hauzik nungba kendra gi MLA oibidana tana hill area committee gi chairman oriba Dipu Gangmei na mahakna taragani thoi suba Manipur Vidhan Sabha gi mikhal thengnadringai gi IAS officer oina Manipur Sarkar gi makhara thabak tawraga mikhal thengnanabagi damakta service tagi resign tawkhibadu satnaba yaro hena Manipur High Court na ngasi order takre MLA Dipu Gangmei na matamamada Tamenglong gi DC oiringai matamda laikhiba corruption case ka mari leinana vigilance department na pekhathiba case adu makhatana investigation tawduna athuba matamda case adu gi recommendation Manipur Sarkar da submission tawgadabani haina Manipur High Court ki order adu pali ngasi Manipur High Court ki bench aduna takiba order da hairiba case aduga mari leinana matamamagi Manipur High Court ki justice amana tuan order ani taraga thanomki Mr. Alankamai Elias Mazalan Kamaina Manipur High Court writ petition amathaki hairiba case aduga mari leinana hauji nungba assembly constituency ki MLA su oriba Dipu Gangmei gi mathakta State Vigilance Department issue tawba vigilance integrity certificate amasum Department of Personnel and Administrative Reforms na piba service retirement certificate singandu satnaba yaroi haina High Court ki judgment ama thokraba matung makna concern vigilance department amasum DP digi certificate lauduna tarani thoi suba Manipur Legislative Assembly ki election da nungba assembly constituency da BJP ki merep oina mikhal thengnaraga vote karakhibani haibagi document sing adu yamna kupna Manipur High Court nainaki case adugi finding matung ina MLA Dipu Gangmei na CEO Tamenglong oina puringai matamda taraga mari finance commission gi sanction makhada puna lupa crore 18.50 Tamenglong district ki sako thorang ki damak takai taki hairiba senpam sigi manungda national issue oiriba freedom fighter hypo zadonang amasum rani gaidiliu gi poknapam oiriba nungka amasum Kambiro da maki sinpam amasum yahiptan kiba mongpham sengba sagan bigi damak lupa lakh manga kaitutuna budget hapada natana khulasigi main road gi IBR road sing paunana lupa lakh 3.10 sanction tawki hairiba thabak sing asi Tamenglong district ki khunja sing amadi village leader singna thijilubada thabak oina paikhalama thengnadabadagi petitioner oiriba Alankamai Elias Mazalan Kamaina loin lakthokre haibigi official report khunja singna phangki hairiba report sing asi phangbaga loinana khoisaunaraba khulgi chairman amadi maphamadugi miyamna Alankamai bu khulgi thaubaida kokhatuna verification tawba matamna hauji nungba kendra gi MLA oiriba Dipu Gangmei na matamadura CEO oiringai matamda hairiba thabak sing asigi dealing officer oiduna phansing asi mahakna direct deal tawraga lauthoklaba hamatung project sing adu semladuna leiramba thengnaraki matung tarakpada petitioner Alankamai Elias
Mazalan Kamaina Kulgi Kunjasing and the chairman Singaduga Kusamnaraga, Tokiba Taudo, Dugi Matanga, State Vigilance Department, Hokiba English and Nigataraga Truki, April Taragamanga, the Vigilance case, Ama Dipu Gangmei Mata Paltoki, Haidiba case Adugi statement Deputy SP Amana Rikotoki. Case Adugi investigation, State Vigilance Department. IS officer ama involved tawramana mara moiraga maduri investigation tawba haibis State Vigilance Department madugi authority oidi haiduna case adu namsilaga thanumki State Vigilance Department ki thawong adu pendabadagi petitioner Alankamai allies Mazalan Kamaina High Court of Manipur writ petition ama tharaga case file toki Hairiba writ petition adugi hearing matamadugi Justice Zamiri bench sathaduna lakpada Vigilance Department case asigi lainaba thamliba record sing kupna yenglaba matungna Vigilance Director na hauze hauzik nungba kendra gi MLA oina lairiba Dipu Gangmei gi Vigilance Clearance Integrity Certificate piramba thenaki adubu hairiba certificate asi department asina pithoktrngai mamangda Manipur High Court ki Justice Zamir gi order satakiba Vigilance ki inquiry edu loidriba phawba Dipu Gangmei gi service status code thamgadabani haina interim order oina tangkak anirakta thoktuna leirama thenaki yamna ngaklibadi Director Vigilance na MLA Dipu Gangmei gi favor the issue tokiba Vigilance Clearance Integrity Certificate adugi lamai maktada NB mark toraga hairiba order adu official oina satnaba yaroi haina su irama thenaki Vigilance Department na MLA Dipu Gangmei gi mathakta sathakiba corruption case adugi inquiry sing Dipu Gangmei masamangna IAS officer oiramana mark mathakta Vigilance na direct action lokatpa yadabigi provision leramana hairiba case asi Vigilance na thigat khidabani hanasu petitioner na High Court ta tharakiba writ petition adugi affidavit pikhatlaga explain toki loina English singani ga kunga mathugi November kunga mapanda Dipu Gangmei gi mathakta lairiba Vigilance case adu Vigilance Department na close tawre loina Manipur High Court ta pikhalaki Manipur High Court ki bench asina amukhana official oiba documents singa du yengluba matamda mamangda Manipur High Court ki Justice Zamir bench na tangkak ani thokna Dipu Gangmei gi retirement amasung resignation adu case asi loidriba phawa satnagani haina interim order taraba matung State Vigilance Department na Dipu Gangmei gi mathakta investigation tawnaba case asi close tawdringagi mamangda English singani ga kunga mathugi November taraga manga dagi count tawba hogani haina su order amasu thokpa thengnari case asigi arobi hearing the Manipur High Court ki ruling gi mayokta Vigilance Department na MLA Dipu Gangmei gi favored hanjin official order thoktuna political fever amabu yokhatna bohana ba haibisi yamna ngai haina ngasi sathakiba case adugi bench ta court asina observation pikhi justice asigi bench sathakiba hearing the council animaki submission sing yenglaba amadi document amasu material singkupna nainaraba matung case asiga mari lainana hanagi justice amana takiba order ani edu ngaktuna thamgadabani aduga Vigilance Department na Dipu Gangmei da issue tawriba Vigilance Clearance Integrity Certificate adu satna handana thambaka loinana MLA Dipu Gangmei ki bathakta corruption case ka mari laina close tawkiba case adu makhatana sataduna inquiry ki report adu athuba matamda state government da recombination pigadabin haina ngasi judgment aduna sukhangan khari Makasa tharak point sport news sangkatanga mayamna update pizagi World Cup 2026 US Canada masu Mexico na yumbu oiduna pangthokani team nifugani pana saruk yagani haidi Qatar na yumbu oiduna World Cup 2022 mai pangna pangthokraba matung kumja English ngani ga kunga taruki World Cup United States of America Canada amadi Mexico na yumbu oiduna pangthoklagani FIFA World Cup Qatar 2022 numaisu numita final sanaduna loisinkre Argentina na France pu penalty out da maithiba piduna champion oikhibaga loinana tournament sigi puari da kwairi gi nungaiba madi mi eng singsin pam oi match am soikhi Lionel Messi na goal tare sanki amadi goal ahum assist tawki sahi kuntraga turuki matungna mayum da World Cup ki trophy puraga sakhi handak pangthok liba World Cup asina Arab ki leba mada pangthok po hanboi baga loinana Asia da pangthok pan ani raksu boikhi South Korea da kumja English ngani da hanboi na World Cup pangdoki lakadariba mathang tournament gi edition da team mayam amana sarug yaragani tournament sida lebak mayam amagi represent sing uba phanglagani masida natana lebak ahumna yumbu soidi sahi mari leraga pangtokpa World Cup asi United States of America Canada madi Mexico na yumbu oiduna kumja English ngani ga kunga taruki shamada pangtolagani FIFA World Cup 2026 asida group taraga turuk khaidoktuna group amamamda team ahumna laigani ahanba round loiraba matung team kuntragani thuina knockout round gidama khumang soksingani Qatar
टीम मरीगी ग्रुप फॉर्मेट सतखी लोइनना टॉप टीम अनीना नो आउट स्टेज संखी मसी कुमजा इंग्लिश समपन मौद्राग निपाना टीम कुंथ्राग निथुन सरुक यादुन सतखीबा मेंस वर्ल्ड कप अदुदगी फॉर्मेट असि सिजनरखिबने अमरोमदना करियर लुसिनबगी पनखै नक्सिलगलाबसु वर्ल्ड चैंपियन ओइन सनाबगी एक्सपीरियंस अदुदि पामी लियोनेल मेसी अर्जेंटीना स्टार लियोनेल मेसी की वर्ल्ड कप लौबो हाइना पुंसी चुप पामजरगा लाखिबा दु काइना थंगना फंगबा ngमख्रबसु माकी लेबाकी दम मखा ताना सनखिनब ngarang wasakre ayak world champion oina match kharaga hena sanaraga sanabagi experience leba pami haina sei kunthraga manga pharaba meshi na leba asigi doha da sanaki world cup final de france ke penalty shoot out tawnaraga mai pakraba matung da argentines television da phongdokre अदुबो मेसी ने माकी मेडल मैम लौखिबा दुदगी वातुन लेहौरिबा असोब इंटरनेशनल ट्रॉफी अमा अर्जेंटीनाइन्स कैप्टेन असिना लौख्रबा मतुंग माकी करियर दि लुसिनबगुमलबनी हाइना फोंदोखि पेरिस सेंट जर्मेन फॉरवर्ड असिना मिनिट चामगा कुनिसंगना अकन लंबा तौदुन सनरबा मतुंग ओम ओहम द लुसिनखिबा फजरबा मदि पुंग लैता हनखिदबा फाइनल द गोल अनि सनखि दुगु मतुंग तरकपदा तरेलक हना Ballon d'Or winner oikraba sina Argentina na mari anida mai pakiba shoot out aduna mahaki sport kick goal sanki aihak masigi mana sibulauraga aigi career lusinba pami haibisi ikhang khangnarabani aihak makhatana sanananabagi haiba ngamnaroi aigi career si masigi sing asina aigi aroiba sahi sing oiraba maramna lusinbigi pankhaida leire haina mesina phungdoki Brazil pangthuki ba English ngani ga taraga mari World Cup final Germany gi khuta maithi ki ba yaraga football da khwai gi saraba phambak ningba kai ba thagdok kya nang khraba matung na Messi na mak ki matam lakhani haina matam punamak thajaduna lerakhi haina phungdoki masi matam haibaduna laklabada adumak thoki ba haibisi hainingai leitana nungai halli adubu masi angakpani haina makna phungdoki masina masigumba mawongda lusin hanba yahalaba haibisi angakpani Ishorna masibu engonda lepna bibina bokhonari haibisi ehakna mamangna haikrabane masum ehak karigi damakta bibidi bano haibidi khangde dumapu masi handaki matangda thou amlambana ni haina aigi pukningda fawi ma ki medeng du mes adumakta amuk mai onchiladuna Messi na ki Argentina na sayolamagi mamangda Netherlands ki mayukta makhoi quarter final mai pakrabasu matung anirak suboina game da mangjun tharamba goal ani matam thenglakanda handokhibadu kari maramgi no haibada wana thoi Argentina na half taba matam da ani 0 da mangjil thake masum extra time sanaringai da ahum ani da hielaga sankhedubu Kylian Mbappe gi normal time da matam thengna goal ani amasum extra period goal amaga amuk sanba tharaga hat-trick ama phangkhiba duna Argentina bu maning halanduna game asi penalty singda decide honki masi yamna angakpa match ama oikhi Netherlands ka sanaki ba atopa game amaduga yamna manakhi amasum matung tarakpada ekhoina extra time da mangjil thagat khiba matam duda mamangi mataudu amuk hanna thoki hanisu Messi no phungdoki adubu mahakna makhatara duna World Cup trophy asidi yamna phajai hana phungdoki Messi na match lusilaba matungda maki imung manung amadi teammate singa konaki eduga coach Lionel Scaloni Argentina gi anisuba goal sankiba winger Angel Di Maria amasung goalkeeper Emiliano Martinez ka aroiba whistle khongkraba matung makhoigi mamitagi sintarakiba pirang do thingba ngamnakide Messi na Argentina gi daba match samaga humdra into sanakiba ga loinana maki ahanba match English ngani ga manga da sanakiba digi goal maudraga ni pansan mangam krisu haidi adu hausi ko ina di miyam pau sumatanga selu sinderage mas miyam puna no update ngaminasi